Hello, ichi nausing. Ahanbamagtada anu khumana mayam punamapu ikok nungna khurumjari. Mayam ai huzik ai nana leirambado phare bako. Ado khoidasu phare, aisu phare. Kari thutokpa tawdre huzik. Chak chaba khopa sum yare bako. Ado mayamna aigi namamagi blog amada aina dum nawi blog thangakibado mayamna haidi yamna comment ko nungsi nungsiba wahai na bayade na gano daidi Manipur gi chinau sing degi khoi kasarom da lebe chinau mayamna dum haidena ko blessing yam tawbi ko pray tawbi na bayade na nukhur kono ena ko ado adugi comment sing do paraga yam nungsi ko nam hatina nungsi ko haidi sak sungsu sak se amta unadabi ne ba khoina tawise ko ya sak unadabi da ne ba khoina comment ta wari sanara khoraraga khoina adum haidi kaino tawnari se ko asina sum nungsiba mari ma oire natra aduna haidi yam nungsiba ko aigi apokpa chinau dumaina ikhalle ba adaidi kanagumna sum haire iche ibai naba yade nagano khokono kana do dumaina hairaga dum haidi aigi apokpa haidi upa inau dumaina khalle ba ko yam nungsi mayam punamakpu thagachari ado ate kai haini mayam jam nungsi haibisigi ti hainingai wahi leitre ado akhoi na daga iga nagibado na phabung sidane akhoi dana som saita kaino da matairom da na heraga leire aina manun da na heraga leire akhoi ni sene khangaba na hena leibase puning kyam nungsi khangaba idi siradra kaina khallure bako akhoi ni se phare ina khalline phare da sirasu puna dum seminar hora lore ka dawdo kaina khallure bako samana ka kankhala kani kaina khallude baidi ado phare hai kisum huji kisum tawdre hoi hospital da su chalhodre bako kain chappa khotpa tahudre ado jumda sum haida mama chara kholaga dum phagre bako ado jamadi wagi mayam puk kase thindana lengdana dam wagi bako ado mayam su section biu ko injalak pasiga nadana ba hona biu nadana ba hona se lumna leise bako ado te kai haini famna hipna le na khoina hedana jamna hai thawai do yam piksan gi bako hidak leibina ba mi phau leitadana khoina ki upani pa mana ko chen chen hidak ka lobina khopina tongod mai taw bigri ne bako ado admai tawdana khoi sin ani sinawa phare hoji nungai ba blog mathang thada khoi thaga charage ko hoji aduga te kari hani yam nungsi sinawa yamna khoi bu support to biba aduga akhoi gi haidi matham punamakta nungsi bibado akhoi nasu ngakhiletena nungsiba phongdok chari dagase aduga ji haide sida aigi channel sida nomna changbirapa ichinau mayam amana aigi channel se nusibiragadi like share subscribe tawbiyo aduga nusiba comment mayam se biro bako comment iragane bako comment mayam mai biragane bako akoina para kholaga akoida support tawbiba adugumodo uragane akoina jamna hena akoina thona leijari se ko aduna mayamna comment ibasu lepigano comment ibiro aduga aidi 1k jogada ba khara budi wale bako ado 1k se jawra kanda ai comment pathok toine bako ado mayam nusi ba comment yam ibiro ba ai comment pathok toine bako akoi 1k yawdringa de chatura ba khalore nan ado andak naru bodo koi ni puna naru bodo ado aphondi le ma mithu yarom da bani ma se andak naru de mithu yam yawre kai no nangju ado haidi 1k jobaga koi comment ya pathok to banina mayam nusi ba comment ibiro mayam asi haijaraga asigi oinadi bye bye